Meeyobagi hakchang Khwaidagi Henna Soinaihanba Amadi Mee Hatpada ani Suba Maram Oiriba stroke asi Meeyamna Laithokpa chumde haina Sky Hospital ge Managing Director Shyamkishor Lairikyengbam na phongdokkhre ngasi malemgi mafam ayambada pangthoknariba World Stroke Day ga mari lainana Rim Strata laiba Sky Hospital da Acute Stroke Treatment Center ama nauna hangdokpa ga mari lainana pangthokpa thoram amada wafam asi mahangna phongdokhibani Thoram aduga mari lainana Dr. Shyamkishor na paumi singda hai heart disease nabana maram oiraga stroke tawbagi chang aduki matik wanghalle mamangaida cancer lainana meeyobagi punsi manghanbada mangzul tharamba do haujikti stroke tawbadagi shiba amasung soinaibagi changna masing hengalakli masi hantahanba yamna maru oi mamangaidadi laina asi fahanaba khonabada yamna warami adubo matamgi matungina atuba matamda treatment tawba ngamlai Khanghaudana tinjorakpa chinpairakpana chingba minor symptoms sing urakpa si stroke lakpagi warning ni minor symptom asi pung kunmari faubagi manungda adumag phakigani adubu phakhre haiduna meeyamna laithokpa tawbiganu makha tana mari lainaba test sing tawraga treatment chathaba yamna maru oi masna branda soklakpagi chang wanghali asigumba stroke tawrakpada pung ahumgi manungda atuba matamda laying haurabade khara safaba oigani Maiku sizinaba asinasu hakchang chokpagi chang wanghale isa phana thambana khwaidagi afaba khongthang ni diet fazana chaduna exercise sang naina tawduna hakchang phana thamse stroke na maram oiraga soinaiba laikhidaba masing yamkhalakliba sidage aikhoi puna kanminasi haina mangna makha takhi